Social media amadi newspaper singi update miyamda thamjari ahanbada Jiribam mar amasong maitai sing khut thanataba haina warep laukraba matong ikan kanadana mar inpuina Jiribam mar Kuki body dissolve tawkhre nakal amaromda Jiribam district ki manungchana leiba saijangdagi Kuki singla kap tharakpada lal pani khungi yum amada taraktuna yum ama ata tokhre mathangda ngarang Kuki terrorist ki leader oiba German allies thangjalam haukipta ambush tawrokre German gi miyoi singnaso blank fire kya tawkhre German amadi magi miyoi ama sokpadagi hospital da pukhatkre mathangda AT gi lusungpurel corona sumna thamlangli madode aidi hanadagi haijabani makhoi wari sasi yaroi maramde makhoi gi lam leite haina sumna corona thamlangli mathangda ngarang laima khongdagi Kuki singna maitai ani fabada army da kankebagi Kuki nupi singa army ga mungna kre ngarang numidang JD da yum mai tharam lei ngarang numidang warang pung taru minute ni phurom tarak padwai da JD bam gi lal pani da leiba paitai gi yum Kuki militant singna mai tharam lei hairi go pham basi da somna tangi yum taret khak tamak tai hairi mathang da Kuki lon gi translation ma thamjari madude German hard credit lamka frontline 80% mukti flop satkani khangjalo inside job yorong gani pangal na agent oirabra hanaso khaliduni UNLF ta pangal muslim shahume na yawi haina asumna Kuki liberal society da post tawragli housing haki mamangda Kuki gi makhutagi army na kankhiba maitai ani ado army na Manipur police ta sinaragle makhoi singa do de kon thousand James Singh sahi ni mathoi son of ke Guramani awang kunu sabalaikai Laisam Sundar sahi kunthraga son of late Laisam Manglemjao Thawal khangabok ni makha satharakpada rongmai CSO singna NS 37 amade Tongzil Maril da Bandh Korou Surchanpur amasung Kangpokpi district ta leiriba rongmai CSO singna National Highway 37 amasung Tongzai Maril da August Mari ga ahing nongyai dagi August manga ga ahing nongyai fawwa Bandh Korou rongmai Naga Council Manipur da Bandh nasi lautholaduna Bandh nasina education medical service PhD electricity amade dharma ga mari leinaba thabaki chatoksinda apanba leiroi haidi rongmai Naga Council na thadorpa cherol amada mamang sahi 2023 gi December 23 amasung sahi asigi June 15 da Chief Minister Nongthombam Birenda isinkeba memorandum gi wafam ngasi fawwa wokto onthok tabana lambi ban tawbagi phireba silorokpani Surchanpur amasung Kangpokpi district ta leiriba rongmai phurup singda majority community singna economical amadi politically marginalized tawriba asida legana akanba miyeng sangbiyo haide loinana kawriba bangi khongjang asida wakhal manaba civil society organization khudimangna shawgat pinabasu khongdorogle AR lokthokpa yaroi haina Kuki singna khongjang changsenkre Assam Rifle is the only friends of hills no other forces haba banner makhada Manipur gi singi mafam singdagi Assam Rifles lokthokpa yaroi haina Kangpokpi district tagi masing yablaba Kuki singna khongjang changsin khibaga loinana Kuki furupna khundawa mafam singda Chief Minister N Biren phawduna chatpa yaroi amadi Kuki na khundawa mafam singda Chief Minister gi makhada leigadaba security force thamba yaroi haina Committee on Tribal Unity kotuna akanwa wafam thangpre kotuna sinduna changsin khiba khongjang adu saru yakiba singna you can bend the law but not justice a first part only solution for law and order in Imphal haina placard kaya su sisinake khongjang adu ga mari leinana kotu gi media cell coordinator ND Lunkip Jena phongdokibada Kuki singbu AR na ngaktuna lerakibane atopa security force amata ta thajaba leite maramaduna Kuki furupna khundawa mafam singda Imphal da leba CM Biren gi makhada leigadaba security force thamba yaroi adubu center gi makhada leigadaba security force thamlakpadadi ayet papiroi haiki amaromda Surchanpur district gi tonga mafam singda mathau tawriba Assam Rifles lokthokpa yaroi haiduna Surchanpur district ta su khongjang changsenke